Manipur Leingakki yu legalization gi order Churachandpur da objection Tourakle. Churachandpur district Christians Goodwill Council na district asida yu legalize tawganu haina deputy commissioner da wakat khray. Sahi kuntra ka nithoi hen na Manipur da Liquor Prohibition Act 1991 sanaduna lakraba matung Manipur Leingakki cabinet mifam na lawkhiba warep ki matungin na Prohibition Act asi lawthokle haina tha asigi tarukta Manipur Gazette Order number FX8/13/2022 EFR Clause 1 thokibabu Churachandpur District Christian Goodwill Council gi maikaidagi yaningdaba phongdorokpaga loinana district asigi deputy commissioner da Leingakki order asigi matungina Churachandpur district ta yu legalize tawbiganu amasung yu yonbada ayaba pibiganu haina wakat khre wafam asi ngarang council asigi president amasung secretary ani na punna khuyek piduna deputy commissioner da pisan khibane makoi gi cherol aduda yu da thamlamba thingba lawthokpana khunai gi amasung miyam gi senmilon da saitheng pirakpaga loinana domestic violence ki thogdoksing hengatangani amasung miyam gi pungning wakhal control tawba ngamlakloi hai re